Isan, nang nangasay phone na hairapibado kaino Isan? Dathoy, ay kaya hagidabno khangdre. Isan, asuk nusikrabi nangbu aina karamna kauthoklega lamnanbi amabu aina karamna nusigani. Hayo Isan. Dathoy, ibani sik thong ai. Haukraba thadok kauthoklo Dathoy. Adudi hayo Isan. Nang aibu nusidi haina hayo Isan. Ai nang nusidi. Nagi wakal thadok. Aibu nusi haina tatana hairamba nangna ngasidi aibu nusidi hairakraba. Hiya kaubana hakna ngasidi aigi famdai asuk nusikrabi mabu ngasidi lamna hale. Nang yam fate yeksalai. Yawangamdrava thamoina wana lenduna leihauri asimatangri hairam kona aibu hinkora aibu shikrora aibu hinkora aibu shikrora